Tamna leiba banthongdo una una naksanba ngamchai. Changsinbasu lepte, handokbasu taude. Thangli khongthang, tamna leiba banthongda. Kauriye banthongna, kholam tuina lao leire haibakom. Nobin, Mrs. Aduda munni yenglaba matung, thuna rishida call tawshili. Ikan kanadana risisu call do receive tawraklami. Hello, Nobin, kaidore? Tamo. Nobin, waridu mathang sitna na liri. Rishi na sulairamo hauzik haikat krasi haiduna amuk lawbalagtuna civil dress da Nobin office da Rishi ka punna laklami. Office yawbaga thara iba number do track tawnaba haiduna piramlaga Rishi ka Nobin ka punna Rasmedi city tamna laklami. Hospital do yawbaga leiba counter do da Nobin na changsinduna hangi. Room number 17 say kadom da lege sister. Nobin gi waduda nurse aduna room number 17 du taklami. Makoy na takliba room number du da Rishi ka punna lakmi na tuna yengbadade bed tu ihanghangi. Kanasu layramji. Madu ubada punganga e Rishi su Nobin su. Rishi Nobin da onchin duna. Nobe. Kamay to buno sidi kanam dalay tu sidi. Ay sukhang ritamo. Thara iba number du na kanage. Aduga karige. Tamo. Ay sukoksa asunglaw silaktore. Adune. Kanano karigino sini. Nobin tumin na laikre. Wakal kan bagi maungni. Second karat tumin na lairaga tapna. Tamo. Ay nakan bada ibe tumbisa. Ngantoy ba na layang liba magi mamado oigani kala. Adubo Mrs. Thara iba mission lurise. Par law. Kanano kamdaw na hanglurasi. Asum na makoy ani amo counter leiba adom da laklami. Counter room da lakpagi lambi duda Rishi gi pocket agi phone du ringking laklami. Rishi su lakliba call pocket agi lawthok tuna sat receive tawi. Hello, sir. Simsing anthoiba te channel e. Rishi ngakna. What? Nganthoiba. Ahoy sir. Aduga magi simsar. Track tawbada tidim rota fangi. Lambi da thudeklam laga hundoklam basu idan oigane. Rishi makok tu phat nom laga. Okay, tham. Call du tham kri. Rishi na amok Nobin da onchin duna wari du sat liri. Wari du tabaga Nobin tapna wangang lai. Adudi nganthoibagi simsi atopa mana paiboirane. Maraksida ina khanbada mastermind aduna oigani ashine. Maram chadana ibe tombigi langlalang chilhairak dibasa. Karigino tamosu khalo. Masa criminal adugi makha chatharakpa wakhal gi lan gi saruk amadi oigadori bani. Rishi makok tu phat nom laga madu oibi ai Nobin. Ai shu khali bani madu oini haina. Anidu wari asum saraga lakpana counter leiriba du yobaga Nobin na changsinduna hanglui. Sister, bed number 17 ihanghangawi. Kamdawkre, khara haibiba yabra. Nurse nupidu Nobin da haifet yenglaga. Kari ge oirabano, anabaga kari thoknabano. Nobin, magi pocket agi purse tu lawthoktuna magi survived card tu sat ulaknami. Karigumba khara tanajagi haiduna lakjabani. Nurse makha taraktri. Che chang khara phaktuna yenglaba matungda amok Nobin da onchin dun hairaklami. Room number 3 da Dr. ni test room laibani. Ada changlaga akapu wari do sanabiyo. Maga consult tawbani. Rishi ga Nobin ga pantha batawdana taglak liba room adu da changlaknami. Ne test tu karigumba khara yengduna lairambadagi makhoi ani changlakpadu ubada tapna. Yani pambiyo karigi oibirabano. Nobin wangang dabe magi survive card to utlaga. Room number 17 Patient ibe tombigi maramda khara khangjege. Nites akaknaba mongda hanglakpa wahangdo khara khajikti ngakna thoi. Adubu uthoktana khomlaklami. Madudi sikiba koiri. Siraba matungda mayumdigi oiba report amata laktabadagi chatnabi ama oina maboi khoina poloikhibani. Nobin makok tu phat nom laga. Ibe tombina
hospital sida leiringayda kana kana lai haidi sebagi oina aduga mangonda leiriba anabasina kari karambano majanupa amadi lai mana taba atopa kana mata lakpa ude aduga ibeto minanariba anabasa leukemia blood cancer ne aduga mana ngasai mabu yengsanba lakpa majanupa adugi mamingdi khangbibra yaragadi majanupa adugi matangdasu khara haibiyu nganthaiba kaubani adubu magi maramda thoina khangde mahak private school gi oja amani kari school dano haibasu hairamde adubu mana lakpada makuta private school amagi oja na phangbani haiba thajadaba paisa puraga lai oja na taba atopa sinpham masu tawbani khang adubu karino haibadi khangde maraksida mayek senglibasu handak magi misi adunani mama sina chiraba numit nini subadare nganthoiba amuk sirisi nganthoiba sibudagi magi kanamta leitre khangbana aikhoina ibetombibu puloikhibani nobinchu gyan tare haiduna makokto phat phat nomlaga waridu samjali yamna nungai jere doctor matung tabada khang leirasu pawo dong lojarake yai khaide hekta lakpe asumna waridu samjinduna risiga nobin gasu hospital dudagi tholak minari halakpagi lambida makhoi ani oiba yaba yadaba khanaduna wari sanari kari kari chingnab leiba magi haujiki wahaiduda tamo aigi oinadi kari su chingnaba ude aina magi facial gi oiba expression yenghaudabana khangtre nobin gi waduda risi nokmi tawduna mayam gi thabak tawbada aina miyoi amagi family gi matangda usiluba chumra nabe nangsu khalo tamo mabu namdana case asida chena hale habidi natte adubu thampham thokpa matam du phaude thampham thoktabra sini nayambana hangningi base aduga mana nganthaiba private school gi ojani hairare adusu hangdana khangba ya ponte aduga makha chatharakpada kari school da kamdau ba haiba ma soidana chatharakani nobe maraksida nitesna kamdauna migi pocket money uribano masisu angakpani wase haiduna rese nokfit tawraklami asumna station yogna balakle number adugi track tawduna laklaga sim adugi location mangkhiba jaga adu da khamduna lei ihang hangba mafam su oide dukan paring phame itatatana misu adumak chatlibani mafam du da kari gumba evidence oibe yaba amata phanglaroi khanduna amuk halaktuna station da thunglari station da su risiga nobinga ponchinduna oithokpa yaba karino khanaduna wari mayam ama sanari bo wari do priyadarshini dagisu mari chathaduna priya lakshmi gi matang su yauduna sanai karigino nangsu khalo case asida chehi amagi mamangda sikhrabi nupi amabu pusalakliba mashina karigino aduni tam aisu khanbada koksing aure mastermind adugi serial killer gi oiba thawongda nupi dusu hatkibra hoi oibe yai matang sida tamo manaba hairagadi priyadarshini su sexual harassment biraba matung hatpani masida amu priya lakshmi ga mari lenaba mali base oithokpa yai nobe case ase samjinbada mafam chana pop taba mami ama oi masidani case ase aina investigation team ama kauraga punna work toru hairibase nobin haifet riside yenglaga no e thamoi du penjebagi apenba phauduna nokliba minokni asumna duty matam loiraga halakpa duso nobin bu risina thinbirage haiduna thilaklami adubu nobin mayumda thilanbagi mahutta kesor hoido oina thilalaklami nobin imungda kesorogi ihang hangduna leiriba gate adu changlaklaga sumangda leptuna kawi ita kesor mapalda kawbadu tabada prigalini mapalda prap tholaklami hema tamolak bire oi adoi tawbu leitabro tamo madi leiti
मागी थबक अमगिने हाइदुना चटख्रे इहे ऐसे काउरिबनिने ngarang tasu mana hairambane tawrise oi tamona lakpasa phagunaba phangdre tawrise kaide da ya ado nabung nangonda karigomba matadi hangidana kari matangi oirabano tama nachalna khangboirati adum haijege nogi yum thangnaba nganthoibudo prigalini mung hadana nganthoibudo kaidorage tama madu leitri nangsu pau taramlani khale prigalini Suara tapna sangna hondok tu na kumlai. Tari, aikoy na di masa, ibong ni kanjaba ni. Adubo, mahana di kanbidraba male. Kangre da tama, kara kajik tajaba mishina sumahele, tajaba manghan base. Aduni, mise, kahin hakjina tajaba yaba, amata oitre haususe. Ada, nabung na hamnang libasina, nganthoi puri be school se karino kamdo bun haishini khangningba tama aduma di khangjet mana uja oire hairasu aidi nongmata chatpa ujate masa mina di phai haina bani aikhoi su mabu phai haina lauje adubu ma mingonda di wari pak sanada bani aduna khangde bu tama nobin makok to phat nom laga phare dudi Nabung somo hana batarage. Oi tamo, tindok trego. Yari, lehoro. Nobin chusat kibaga, prigalini su, imong da changlak nami. Somdana nobin, gari su yaw da bana, makong na ngausu, asum wakal kaya kanduna chetli. Asum chetlam badege kangaw dana, thaurok pa gari mana, nobin buthom kirami. Kudak tu da mayam do, pumlang-langi. Mi ama gari na thomle haiduna. Mafam duda lairamba miyoi kharana nobinbu yamna thuna hospital da pukhalaklami gari na thomba duda khara serious oiba maramna thuna OT room da insinkhre mabu pukhalakba miyoi kharana OT gi thong manak da leptuna ngairi marak tuda nobin gi phone pai hoba mana phone do otuna family gi number yawbra haiduni gengi adubo family gi oiba number yawdaba duda ahan bada lairamba Risi ki number duda call du tawshili. Call du na hek pairakpaga nupa duna. Hello, somse phone sigi mapuga kari thona boy birabana. Risi ngakna. Ai magi mayamba ne kadora. Oh, yamna nungai jare dudi. Somgi na upasa gari amana thom nambadagi aikhoina hospital da pujarakpa. Yaragadi amta lakpigera. Hoi, lage kaidano. Jenim ta lakpiyo. Oh hoi. Risi call du phatkak tuna thuna amuk hospital tamna lai hospital yaubaga nobin gi number du da call tawshinduna makhoina leiriba room du hanglaga lai OT mamang du leplamba miyoi du onchinduna Risi na hangi kamai tobuno gari na thomlam sina kana oiduno tamo adudi aikhoi phaba phangaudre oh bukhat pirakpagi damaktadi thank you tasingna haini Hainingai litana thagatpa phongdokchare adudi tamo aikhoimo oi yoro nobin bu pukhalakpa singsu hankre Risi room adugi mamangda hangkat anda chattuna sanare ngaihak ki matungda OT gi thongdo hanglakpaduda Risi na hanglui sister asokbagi phibambu nungsa thiningai oide adubu idi ka hena chatkiboi bana kharadi arrange tawdabi yar Patient ki blood group sa O negative ni. Unit ki amuk arrange tawgadaba oirabana. Unit manga di arrange tawbiyo. Oy pani sister. Nurse adusu amuk jangkre. Risi na ngay haktang duda ko chen duna awat pa unit chingdo arrange tawri. Operation dusu may pak na loibaga warta amuk purak tuna nobin buthamli. Blood dusu kapli. Risi isi sinatum liba nobinda munna yamna mundi yengi asam yenglambadagi Risi gi mitnudagi pirangso tapna sintharae iyambagi bungo nangi laibakse othokna thikredako nayamba nangbu yengba ngamjene he nangna mito panglogoba iyambagi nobin Risi mapi tu thoktu na manawgi mamaida nungsina tapna nanbiri
Minute karagi matungda Nobin mamitu tapna pangthoraktuna yenglakpada uri masin marang tupat tuphai channa mana hipliba bed aduda phamlibadu. Nobin tapna yamna wana kawraklami. Tamo Risi Nobinda nungshini yengtuna nokfet tawraklami. Khonglai thuna Rishina doctor su kauduna yenghali. Doctor du nokfet tawna Sarna wana pakachabado ubada isona chanbiri. Kaisu thudokpa tawdreda. Adubu namit kharanidi hospital sida laithaba taredana. Oi doctor. Adude amuk pothau kho. Ai amuk. Phani doctor. Asomna doctor du su thokri. Nobin Rishida nungshina yamna nungshina yengi. Rishi Nobin gi manakta changsenduna. Si ngayaktang pothau. Tamo Nangse gi kanano. Aigi da makarigino. Tamona atu wabiriba. Ai matak thungba mana makha thaba magi da wajaba haibase mausani ne. Tamo Nangna de aibu pokmina de khalambasu yai. Adubu nayambana nangbu pokmina de haina khanba laitine Nobin. Rishi gi wadu da Nobin nupa oirasu mabukni nuksiba haibadu oirare. Matam kuina tadraba punshida taba phangani khaludaba wahai kharana ngasidi magi napada nillarabada thamoida pena chintharai mitluda haraubagi nungaibagi apenbagi pirang mari kharadi Nobin gi sintharakliba pirang do tapna nungshina Rishina taithoi se kapkano nupana kapa pakchade nupadi awaba lotkadabani piga se lotlaga thamgadawni Nangna puriba post aduga pi taba pakchadise. Phagi oina hairakliba Rishi gi waduda Nobin chinbaldo haifet chinglagano e. Ngasi di punkrei machil manaw I marigi. Sauda balanglana tattanaba chitna yamna chitna. Asumna hapta amadi haujinkrei. Nobin su discharge tawraduna mayumda putharakba namitne. Rishina di mabu makhoida chatlase kanna haijabani. Adubu Nobina yadaduna magi mayumda oina lai. Nobin bu ningthina phamangda phamalaga Rishina haraklami. Phari adudi potharo aisu leiba yabani. Adubu aikhoi indomcha nahange aikhoida leibani. Ngasi chetkre. Aduna aisu amuk chatba nungaitre. Hayengdagi oina leiminarase. Oi damo yai. Aduga nangi thabakta help tawnaba aina investigation team laknabasu che thakrabani hadang matang shida nanause tamoge laman mayam amadon chele hai adumai haino atopa kanamta na teko asumna waridu sanaraga Rishi su chatkri mafam adu ichikchi chawraba yumjaw aduda mathanta leiri Hospital ki spirit manamda sontharu raba thawai hakchang do yumda leiragana kankhatlaboi haidu hek khali Nobin tapna hogatuna mana purakhiba nganthoibagi diary do lauthokuna phamungda kakhattuna chimai do hangdoktuna tapna paba hawi January 12 Saturday Nungshida banate nungshi pamda banate pamchai Nungshibase uthokningdena phamda karigumba uluba thoklabadi nangi thamagi nungshiba lotpa thingba ngamloi aduna aigi nungshiba lotkike ichik chik pai hingi kanasu tadraba matamda utlage aigi nungshiba na phamda haijarigi chilsina nangba nungshi haina hanjin hanjin nangi napada tadri fawson thangnaba khonjel hairakpa Lepo, toglo, chokthare. Aigi napase haiduna. Nobin, diary ado sum parambadage tapna tumthakri. Mathangi nimittu nganna police personnel khara laktuna Nobin gi mayumda thonglari. Madu ubada Nobin pungang e. Angakpaduga loinana Nobin tapna hanglai. Kari kaidoba yaurage. Police constable amana Nobin gi manakta changsinduna Sorry sir, ay bungakpiyo. Wadu hairaga Nobin ki makhutto
ꯀꯐꯇꯨꯅ ꯐꯥꯖꯤꯜꯂꯤ꯫ ꯃꯤꯀꯨꯞꯁꯤꯗꯁꯨ ꯅꯣꯕꯤꯟ ꯏꯉꯛꯉꯛꯏ꯫ ꯑꯗꯨꯕꯨ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯋꯥꯍꯪ ꯑꯃꯠꯇ ꯍꯪꯂꯨꯕꯁꯨ ꯇꯧꯗꯦ꯫ ꯄꯨꯂꯤꯁ ꯀꯣꯟꯁꯇꯦꯕꯜ ꯑꯗꯨꯅ ꯆꯤꯡꯗꯨꯅ ꯄꯨꯔꯤꯕꯗꯨ ꯃꯥꯁꯨ ꯑꯗꯨꯝ ꯌꯥꯔꯗꯨꯅ ꯒꯥꯔꯤꯗ ꯀꯥꯈꯠꯂꯤ, ꯑꯉꯛꯄꯗꯨꯒ ꯂꯣꯏꯅꯅ꯫